인디아 모든 역적이 하는 라울보다 세이 사리 불람덤네 여우야로 해 아디 인디아들이 동안 또 따져리게 해주 동안 따부야로 해 보더니 봐 마시기 보실래예 누가 아코니 얌나 코이 란시가 머리래나 란시가 호로곤 워리네나 부담다 하이들게 라스니디도 보강원 시나 마저 시용 좀 머름 비 시용 좀 머름 비 머름 빵랑 바이다래 아도 노는 무저 포해봐 란시 머름 아무 각드는 란 또 보나테 란시기 호로 너무기 머름 마ям 레이 머름 마ям 뭐 하이르고 수바 에 뭐이디 그는 또 이나 하이바이다래 머루고이나 아코니 암는 농아제드시 illegal immigrants atop leibak-tagi unauthorized oina aduga kanogi citizenship ki kanu oima document jog na sang po mayam sang aduna aikhoi sida laaga makhoi hingnana bagi lambi thirak bai dare hingnana bagi lambi thirak puga loina lenuna hingduna mafom juda tangal lerega mafom juda khunda leitari mo kangu singda nongmai ka phoi bang ngami bise masi arai pot amadi nate hairiba kangu laibu kangu mayam singduna makhoi gi pangal thaunana thongna khaktan leibnate makhoi da power pi ba thongna do khoi yokhat pi bam yauri hari yokhat pi do atei kana sunate ekhoi gi mapi mapa ori ba india gi government sini haidare adini india gi government na select policy ngakani suspension of operation da leiri ba kambu singa sina makhoi si kano to bigro khoi gi abrogation to bigro loktok bigro haibdo hoji fawu di yoga thamini sei kun hena 2008 gi mari leina ga bo kamane ta loktok bu ya duno haibagi wakalo ron ma thamkanda makhoi da minungsi ulkanda makhoina suda thami ba kamgu hajar ko moroina khoi ku thana da ba energy shanti gi na natra ba shanti phanna ba leiriba in terms of crore thadaraga makoina thami ba kambu singduna shanti thugairaba tanja sida adu karamba wakal amada khalaka na makoina makoi yogi bno haiba potuni aduna hoji gi area se maruna sigi area ko gi nganang thoiba area sigi nakna bada lal hobo group ki ani lei amana koki revolution army gi karongi jaga da luntil leina kem am lei amana koki liberation army gi gapong haibana am jaga jada makoi ani sigi eteng ne duga hairiba sigi bnagda gapisang ko bumsule mo edu da tum wak ka duna lebene adu yamna nungai pribudi hoji che ko yamna nungai dri hana mamangda ngasi ding se hi amagi mamangda haidare ko achongba iho mo toki kai ronda aikhoi gi pokhaw yogding gi jaga adu jaga da drone mo paena wathu oina dana ta ang pomongda sample gi crpf ko wato ga ato wathu oina gi bado hujiti lan ji kidang inthare ga na sum hamayamna haina bagi posida numit khudingi drone pairi ba hairi ba dolai thabi gi area letan topu gi jaga da nukti gi drone pairi ba dungda pairi ba drone se kana gi drone CRPF kanguna nataga asana pol kanguna madugi makogi kaman gi oiba pot yengjari bra or nataga kanogi kuki gi oiri bra por haibadumdi akunu hujik ngakan leri masigi pibumda aikogi maiti singna anadaga aikogi lei jari ba aikogi iramdam gi adudali jen ko IDP man pungning jam pin ga degi haibagi potu di wahang mo ne leri khudikse pumnam se kadai degi no haibo tamda aikogi hujik sairi india government kana ko mun ne india government ngang ul chairu no dai india government sei dedi kana to gun moini to hon man natra sini makhoni to holakanda aikoi wahali natra ba adugi potu ne me ya che aduna sigi pibum jare kanda akoi awabagi awawang tani IDP moruina uji chuchan budigi sele ba IDP si mi lising taram ni ajare approximately sabsaba 100% nate hela kusu khara wala kusu khara aduga mori rom degi lai si IDP koi lising manga moni mori da han ba lan je tolku matam da wa ba si asuklam te wari tang khai ma somda mori rom chenjen gram ne ko som mai marom da khara mana mogi kanu da leri ne koi kanu gi asana pul gi kanu jaga da adu saningai le bu kanu le na ko la da gon sakhlak po gi podum oiba adu gi tanja da koina nungsiri ne koi lamdam de kalli me na akoina modu thamugu da poto wa ba digi tholak pani adu akoi thole haidana uji kosinjala aise mori de ge koi thole sujan mudi ga koi thole haidana akoina thole na madugi jaga do santi phangnan me haina moi de pithokhraga tawgi pibum ne yaro haibu potu ne duna akoina aroi bada aina haijening si laibiri ba yengbiri bapumna mongsu aikoi nu ji kari pami ge je egi ngasi gi question jiga IDP gi awabadi oiba IDP singi manai ba kamdo bunu da haiba aikoi na hangadu bo hangse aikoi nu ji kari pami ge haibu ne ba aikoi nu ji kari pami ge what might they want might they ni kari pami ge haibu posi wangsi am luba ansari am luba aikoi na might they khakti gi uni khan ga doribra or natraga aikoi manipur sigi uni khan ga doriba wangse masi
ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯊꯕꯛ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯟꯖꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯥꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯋꯥꯠꯂꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯞꯆꯤꯟꯁꯤꯒꯦ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯇꯣꯛꯊꯣꯛꯁꯤ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯍꯦꯜꯂꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯟꯊꯔꯁꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯊꯧ ꯇꯥꯏ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯅꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯂꯧꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯆꯥꯔꯒ ꯂꯩꯕꯁꯤꯅ ꯃꯈꯣꯏꯗ ꯃꯅꯤꯡ ꯊꯨꯡꯉꯛꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯔꯒ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝ ꯄꯥꯏꯔꯒ ꯂꯩꯖꯔꯝꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯁꯤꯅ ꯃꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯑꯃꯈꯛꯁꯨ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯀꯨꯏꯗ꯭ꯔꯤꯕꯗꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯃꯦꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯏ ꯍꯦꯡ ꯇꯧꯔ ꯁꯤꯖꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯕ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯃꯗꯤ electronic media amadi channelsingdasu akhoi thengna khraba potni hauzik leiriba sakoi government na paikhaleba thabak thoramsingsida akhoi IDP sina kadai fawba pingedage habegi potsini oja kamai thamidinge ai hanbada north east dialogue yingbiba pumnam poikai khumna uchari loina loina na paminariba ko panelist madi garbusu kai khumna uchari hauzik akhoi lan amagi manungda akhoi hauzik leiri lan de loidri do lan se karma matum loigani habegi chapsaba tang usu loigani habegi akhoi akaknaba amusu leite aduga lan sida khwaidigi maru oina aikoina nungaitriba kanosi maruna aikoigi sahi lising kya gi mamang degi allamun sina thambiramba aikoigi ireipa idamdam aikoigi manipur se hanigi manipur oina adum laigaduri bra natraga atopa manipur ama oina laigidura haibigi wahangsina aikoigi mangna ta aduna lei aduga aikoigi maru oina laibiriba aikoigi majority community haigadra natraga aigi ireipa idamdam subu hokib sahi lising kya gi mamang degi kanduna lakpa aduga kandunu su leigini haina khaliba kangbu singi wakhandadi manipur se hanigi intact adum leiriba sigi unity and integrity da yumphum oirega manipur gi saruk amata anagumba karigumba wafum amada sandi pornabgi mingda aduga sigi leiriba खेनरिबा से वाखैन न भोर मोतमदा मदुदि कंप्रोमाइज तौरोय हबगी वाफम दुनी अखिन लेरिसे अदुबु लेरिबा लान सिन मरम ओइदना याम हेना कुदोंग तिनिंगाय ओइबसी सेथिंग पिरिबसी होय कमन ओइना इकोनॉमी की ओइबा फिबमदा पॉलिटिकल की ओइबा फिबमदा अखोगी अवाबा फंगगसु डायरेक्टली ओइना वारिबदी अखोगी आईडीपी हारिबा इंटरनेट displaced person have become musing sinade aduna hairiba idp si aikoina hujik leiriba pimsida makhal ani thong yengba yai hairiba ama idp amana mayum makai loina mak mai thadoktuna leiriba idp se khudam moina haribada aikoi gi chuchanpur digi lakpiriba igi sinauksin adigi mori digi lakpiriba kangusing amadi kangpopi digi laiba kangbu mayam sing se makhoi gi kanglup ama hairiba myoi kangbu sing sigi awaba nungaitebadi amuka hena atopa sing digi he haitare makhoi ne selakpu matamda karimda yaugidre aduga makhoi ne lejeramba yum pawda suchanpuda lejermiba mam tang ba buildings adu mamal tang ba makhoi thamjirma property lan thumayam namak mai thadokre haitare adu makhoi ne lerama mayam singsu bulldozer thadaraga thadok loi leirabni adugumba makhoi gi nungaitaba kangbu ama adigi atopa ama idb group amana egoigi leiriba koi periphery area singda aduga singa tamga anigi tainabda koina leiriba kangbu singda leiriba idp sing maru oina koigi kangbai ga koigi torbung ka bangla aitare aduda leiba kangbu sing aduga tangjeng da leiba aduga sugunu da leiba aduga kanodigi haida tare ko sugumba area da leiba kangbu sing siga masigi kangbu oma hairiba kangbu sing sigi marakta hujik leiriba koigi sasan government asina aikoina amna kanna takpadigi manipur da leiriba miyam sing sina khwaidai pami badi idp kangbu sing sigi resettlement toba resettlement habidi amuk khana hanigi mifum da lehenba haibuduna khoi target amuk oiraka tan tokuna lakibani ai samuknasu kokomida lejering matamda 2023 gi jun august ki tanjadu dai khoina kanogi khoigi honorable home minister unaba matamda su aikoina thambigi ba mayam sing ban da khwaidigi
maru ibo posi resettlement gi process si hobiu to view haibun thamjaramani adubu ngasi 2025 suro matam si tawro tanza sida makoina matam du no bada long term solution adu mid term solution amadi short term solution gaina khai matam haibire kun haidare haibu mam singu hoji powda sei 2025 suro tanza sida di kaya yamna madubu pangthok libagi haibudi wang oidana hangduna lai adu ekhoi gi mid mangda yamna kanna madugi ekhoina upami bo potudi oi phata bo pot kum towi adubu anouba nang mamangi kokumi gi anouba kokumi amuko amati fox pullakan satkiba adugi khongsidda unakiba aduga external affairs minister kano haidara khogi kano oni pubiriba minister of home affairs ki magedigi khogi eki misra khogi unarmu tumda habi thamakpada se resettlement ki process se athu mutumda losilagani gain harakpa yabugi harakpa gi mong aduga amana khon laiba national gi khogi laiba area sada national highway sing pre movement yadabu se masi halani gi highway gi ingidama pirekpa male adugumba pirekpa ingit singna marum odina hujukji atu kano government gi makedigi yamna kanna madugi thabu paikhat bukum uri haidare masigi ubasida ekhoina yamna ngakwa wahang mama amana hujiksi ekhoi isa ai samogi horakanda man leiriba chuchanpur gi lebiriba ekhoigi apunba ekhoigi idb sing maruana maitei society amadi atopa leiriba kamu mayam sing mori digi landine tuna laiba igi idb sing mayam sinme isna ekhoi mayam punna tasna kanda ekhoi kari phire loksige government na lawdu people su sumobrane kanum kanda sanghan durigine masigi sangmudu oithopa yaduri bra gaina wari sanar pumatam dadi ekhoina government hujigi chuchanpur leiba igi idp mayam singchina yamna nande nuai tawa wafum mamu phongdore haitare hairibu phongdore wafum singdugu manungda ulogi area da haitare ulogi area da lebiri bai kai khumnajreba respected hana minister obiramba adu hujigna mla obiraba kana ekhoi gi idp singi wakal gi nuai taba pendaba mayam singu urakanda mana tongana in on pocket paisa putoksara ga haitare akhoi man sabigini khokini ga haibigi podama thamuk haitare madu thamuk batamda laiba reaction si kari reaction habada khutatu obadi akhoi gi yum sabidore haini gi nuai ba phaur gasu wakhan khandara bum tamdadi kari gi nuai bum tamda makhoi matumda nuai bu yum sabiraga laining ta pi pot am lai kai gi nuai bum tamda yamna luri bose 1992 93 gi naga kuki gi irangda maduda mori da thokiba toba akhoi gi hana sunabaduda naga singi area akhoi hana naga khunda adna le mayam singdo kuki singa lan thongabadi makoi sin khidna leigiba matamda amuk hana hanjin mangam gi dwaitare adugi phibumduda aikoina somde yum anobum sabiraga ama tawbiraganda aikoina chuchanpurda leidinamgi manam amu ohengdori bra haibi chongba reaction mayam ama lai hatare madugma reaction do mumuntan khana rakanda chuchanpurda leib kangbu singa aikoi nakoina sabigidaba anobu jumda koi leijeningde aikoi hanagi yumduda le sabi batare badi hanagi yumduda sabi hoibagi akanba force ama akanba demand ma tawbigi pibum sui adigi amana makhodi thengneriba nuai taba amana hojiksi makhoji laifam khangdana laifam khangdana mi mafum da tanga leiruba aduga tonga tomba committee khagi area da leiruba jaga sida makhoisi hingnina bagi survival haidare hingnina bagi da makhoina sarkar na pire ba khara nomgi khara sana ba khara thangna baduna di nungai ai popun sina daga aigi imung manugi aigi isa singi aigi nit haidare ko adugi piba ngamdabani na hingnina bagi da mukta karbar toba macha macha haujirak hai dukan masa pamjadana adagi nangna ba area da hingnina ba honar pagi aduda adaptation khara lak haidare ko madu suksina ro matam sida nong mu mafo momoda sarkano honghangani gain tor pose masigi pen da nuai to basu mama phawi madugi potoma akoina hajirsi mokhogi site gi mori gi amadi chuchanpur gi leibiri ba akoigi open body ni masaga nate haire kangu singchina government to bi gi haidar gadi war suwana akoi matam kar khangani adu akoi hanagi as it is mori da su ko chuchanpur su maduda sembi gi sabi gi harga de adu da sabiu habi gi potamal khoi legre adu gi matungda ngarangi thogdok si
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯥꯕꯤꯔꯤꯕ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯀꯩꯅꯣꯗ ꯇꯥꯕꯤꯕ ꯑꯩꯈꯣꯏ ꯄꯥꯎꯅꯆꯤꯡꯕ ꯇꯥꯕꯤꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯕ ꯄꯣꯠ ꯈꯔ ꯂꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯅ 2023ꯗ ꯑꯩꯅ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯅ ꯑꯩ ꯇꯧꯖꯅꯤꯡꯉꯤ ꯇꯥꯟꯖꯥꯗ ꯑꯩꯅꯁꯨ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕ ꯑꯦꯔꯤꯌꯥ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯑꯜꯇꯤꯃꯦꯇꯝꯒ ꯄꯤꯗꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒ ꯁꯤ ꯂꯥꯏꯟꯒ ꯂꯧꯅꯗꯅ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯥꯏꯟ ꯂꯧꯅꯔꯒ ꯁꯤꯐꯥꯎꯒꯤ ꯃꯃꯥꯡꯗ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯈꯣꯠꯂꯨ ꯀꯥꯟꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯈꯤꯇꯪ ꯁꯥꯐꯔꯛꯑꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯅꯤ ꯈꯣꯠꯂꯤꯅꯤꯒ ꯍꯥꯏꯗꯅ ꯇꯧꯔꯝꯃꯒ ꯗꯦꯠ ꯐꯤꯛꯁ ꯇꯧꯗꯅ ꯑꯁꯤꯕꯨ ꯃꯅꯨꯡꯗ ꯇꯧꯕꯤꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯖꯤꯋꯥꯗ ꯂꯩꯔꯤꯕ ꯁꯣꯋꯨꯡꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯄꯨꯈꯥꯎꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠꯀ ꯄꯥꯡꯊꯣꯛꯇꯨꯅ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯄꯣꯠꯇꯨꯕꯨ ꯁꯤꯟꯗꯅꯕ ꯍꯣꯠꯅꯕ ꯃꯤ ꯑꯃꯒꯨꯝꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯆꯪꯁꯤꯜꯂꯛꯀꯥꯟꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯈꯤꯕꯒꯤ ꯄꯣꯠ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯂꯩꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗ ꯄꯥꯁ ꯑꯣꯏꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯦꯒ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯄꯦꯔꯤꯐꯦꯔꯤꯌꯥꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯖꯕ ꯑꯗꯨ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ ꯀꯥꯏꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯄꯦꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯔꯥꯡꯁꯦ ꯆꯪꯁꯤꯜꯂꯨꯕꯒꯤ ꯗꯣꯔꯥꯏ ꯊꯥꯕꯤꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯨꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯂꯣꯏ ꯎꯅꯕꯤꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯅ ꯃꯗꯨ ꯈꯤꯇꯪ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯣ ꯑꯦꯖꯥꯖꯦꯠ ꯇꯧꯕꯤꯔꯒ ꯇꯧꯖꯔꯒ ꯑꯩꯅ ꯍꯥꯏꯖꯕꯗ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥꯁꯤ ꯃꯔꯨ ꯑꯣꯏꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯗꯥꯝ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯑꯣꯏꯔꯣꯝꯗ ꯍꯦꯛ ꯊꯦꯛꯆꯜꯂꯒ ꯍꯥꯏꯇꯥꯔꯦ ꯇꯨꯔꯦꯜꯒꯤ ꯑꯣꯏꯔꯣꯝꯗ ꯊꯦꯛꯆꯜꯂꯒ ꯇꯥꯕ ꯈꯨꯟꯗꯨꯅ ꯑꯩꯈꯣꯏ ꯂꯤꯇꯥꯟ ꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯂꯤꯇꯥꯟ ꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯟꯗ ꯃꯤ ꯈꯔ ꯇꯥꯏ ꯍꯥꯎꯁ ꯌꯨꯝ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯈꯤꯇꯪ ꯔꯥꯎꯟꯁꯦ ꯀꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯆꯤꯡ ꯂꯩ ꯆꯤꯡꯗꯨ ꯂꯩꯀꯥꯟꯗ ꯆꯤꯡꯗꯨꯗꯤ ꯑꯁꯣꯝꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯖꯒꯥꯒ ꯈꯔ ꯅꯛꯅꯕꯅꯤꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 15ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯅ ꯂꯧ ꯎꯖꯔꯤꯕ ꯂꯧꯗꯨ ꯎꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯧ ꯈꯣꯏꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯨꯀꯤꯁꯤꯡꯅ ꯅꯥꯎꯔꯤ ꯀꯥꯞꯄꯛꯄꯒꯤ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯂꯤꯇꯥꯟ ꯄꯣꯛꯄꯤꯅꯤ ꯍꯧꯖꯤꯛ ꯂꯤꯇꯥꯟ ꯄꯣꯛꯄꯤꯗꯒꯤ ꯊꯣꯛꯂꯒ ꯍꯥꯏꯕꯗꯤ ꯗꯣꯂꯥꯏ ꯊꯥꯕꯤꯗꯨꯒꯤ ꯍꯦꯛ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯌꯦꯠꯂꯣꯝ ꯊꯪꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯖꯒꯥꯗꯨꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯅ ꯀꯔꯤꯅꯣ ꯗꯣꯂꯥꯏ ꯊꯥꯕꯤ ꯕꯦ ꯈꯨꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨ ꯗꯣꯂꯥꯏ ꯊꯥꯕꯤ ꯈꯨꯜꯒꯤ ꯃꯊꯪ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯌꯦꯡꯈꯣꯃꯥꯟ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯑꯗꯨꯒ ꯌꯦꯡꯈꯣꯃꯥꯟꯗ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒꯤ ꯊꯪꯅꯅ ꯑꯃꯨꯛ ꯈꯨꯜ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯩꯈꯣꯏꯒꯤ 3 ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯃꯣꯟ ꯕꯦꯂꯨꯏ ꯍꯣꯔꯕꯨꯡ ꯁꯟꯗꯣꯡ ꯑꯗꯒꯤ ꯕꯣꯔꯤꯌꯥꯡ ꯑꯃꯗꯤ ꯅꯤꯌꯨ ꯕꯣꯔꯤꯌꯥꯡ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯀꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯕ ꯐꯣꯟ ꯀꯩꯅꯣꯁꯦ ꯃꯩꯇꯩ ꯈꯨꯜꯁꯤꯅꯦ ꯏꯀꯧꯗꯒꯤ ꯑꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯒꯅ ꯊꯪꯒꯥꯜ ꯁꯨꯔꯨꯡ ꯇꯥꯗꯣꯏꯕ ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯆꯠꯈ꯭ꯔꯒꯅ ꯁꯥꯏꯈꯨꯜꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯂꯣꯡꯒꯥ ꯀꯣꯏꯔꯦꯡꯒꯤ ꯖꯒꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯅ ꯁꯔꯀꯥꯔꯅ ꯅꯍꯥꯟꯒꯤ ꯍꯧꯈꯤꯕ ꯅꯍꯥꯟꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ DC ꯏꯝꯐꯥꯜ ꯋꯦꯁꯇ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯍꯟꯒꯗꯣꯏꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ DCꯅꯁꯨ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯆꯪꯍꯟꯕ ꯉꯝꯕꯃꯛ ꯅꯠꯇꯕꯅꯤ나 ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦꯅ ꯂꯩꯅꯤꯡꯉꯤ ꯇꯥꯟꯖꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯆꯪꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ CRPFꯅ ꯍꯥꯏꯇꯥꯔꯦꯀꯣ CRPFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯪꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯆꯪꯅꯤꯡꯕ ꯀꯧꯕꯒꯤ ꯃꯌꯥꯏꯅ ꯁꯤꯗ ꯁꯔꯀꯥꯔꯅ ꯑꯂꯨ ꯍꯋꯥꯏ ꯈꯔ ꯆꯦꯡ ꯈꯔ ꯄꯤꯖꯕꯗꯣ ꯃꯗꯨꯅ ꯄꯦꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯋꯥꯍꯩꯗ ꯍꯥꯏꯗꯣꯏꯅꯤ ꯅꯈꯣꯏꯅ ꯈꯔ ꯄꯤꯖꯔꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯍꯤꯡꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯡꯅ ꯅꯤꯡꯈꯥ ꯇꯝꯅ ꯅꯤꯡꯇꯝꯅ ꯑꯩꯈꯣꯏ ꯅꯣꯡꯃꯛꯇꯪ ꯆꯔꯥ ꯑꯃ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯂꯩꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯂꯥꯛꯀꯥꯟꯗ ꯉꯔꯥꯡꯁꯦ ꯆꯠꯂꯨꯕꯅꯤ CRPFꯅ ꯆꯪꯕ ꯌꯥꯗꯦ CRPFꯅ ꯆꯪꯕ ꯊꯤꯡꯉꯤ CRPFꯅ ꯆꯪꯕ ꯊꯤꯡꯉꯒꯁꯨ ꯃꯈꯣꯏ 19 ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯇꯨꯃꯤꯟꯅ ꯀꯣꯜꯂꯨ ꯃꯣꯏ ꯆꯪꯉꯀꯥꯟꯗ ꯇꯨꯔꯦꯜ ꯂꯥꯟꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯖꯒꯥꯗ ꯆꯪꯉꯨꯕ ꯃꯇꯝꯗꯗꯤ ꯀꯞꯄꯒ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯂꯩꯖꯔꯝꯕ ꯃꯈꯣꯏꯅ ꯁꯥꯖꯔꯝꯕ ꯌꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯗꯤꯃꯣꯂꯥꯏꯁ ꯇꯧꯔꯝꯕ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯝꯕ ꯆꯥꯎꯔꯥꯛꯅ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯖꯒꯥꯗ ꯃꯤ ꯌꯨꯝ 40-42 ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯌꯨꯝ 3 ꯈꯛꯇꯤ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯍꯥꯏ ꯍꯤꯡꯍꯧꯏ ꯍꯥꯏ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯑꯇꯩ ꯃꯌꯥꯝꯗꯨ ꯃꯩ ꯊꯥꯔꯒ ꯌꯨꯝ 3ꯗꯨꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯅꯣ ꯀꯩꯒꯤꯅꯣ ꯍꯪꯀꯥꯟꯗ ꯃꯈꯣꯏ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯃꯩ ꯊꯥꯒꯗꯕꯗꯨꯒꯤ ꯃꯃꯥꯡꯒꯤ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯤ ꯑꯃ ꯂꯩꯈꯤꯗꯦ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕꯗꯨꯗ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯌꯨꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯊꯥꯕꯤꯔꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯇꯩꯗꯤ ꯑꯣꯜꯃꯣꯁ ꯃꯩ ꯆꯥꯏ ꯍꯥꯏꯗꯅ
ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯅ ꯉꯁꯤ ꯇꯝꯖꯔꯤꯕ ꯄꯣꯠꯁꯤ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯨꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ IDPꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯅ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯖꯕꯅꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯡꯉꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯈꯣꯏꯒꯤ ꯄꯣꯠꯇꯨꯅ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯅ ꯀꯔꯤ ꯍꯥꯏꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ CRPꯅ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ CRP ꯆꯪꯒꯅꯨ ꯍꯥꯏꯅ ꯊꯤꯡꯉꯦ ꯀꯩꯒꯤꯅꯣ ꯆꯪꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏ ꯍꯥꯟꯅ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯣ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯎꯗꯦ ꯍꯥꯏꯌꯦ ꯎꯗꯦ ꯑꯗꯨꯝ ꯂꯦꯡ ꯐ꯭ꯔꯤꯗ ꯂꯩꯅ ꯍꯥꯏꯌꯦ ꯑꯗꯨ ꯆꯪꯉꯨꯕ ꯇꯥꯟꯖꯥꯗꯗꯤ ꯃꯈꯣꯏꯒꯤ ꯂꯧꯗꯨ ꯂꯣꯏ ꯎꯕꯤꯔꯝꯃꯦꯅ ꯍꯥꯏꯀꯣ ꯑꯗꯒꯤ ꯑꯃꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩ ꯆꯞ ꯆꯥꯕ ꯃꯈꯣꯏꯅ ꯀꯅꯥꯅ XYZ ꯀꯅꯥꯅꯣ ꯑꯗꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯇꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯄꯔꯦꯁꯟꯗꯒꯤ CRPꯗ ꯐꯣꯟ ꯇꯧꯔꯤ ꯍꯥꯏꯀꯣ ꯑꯗꯨ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯃꯩꯇꯩꯒꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯉꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯁꯤꯡ ꯆꯪꯕ ꯇꯥꯔꯒꯗꯤ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯌꯦ ꯊꯥꯒꯗꯣꯏ ꯈꯣꯠꯁꯤ ꯄꯤꯄꯜꯁꯤꯡꯗ ꯊꯥꯗꯣꯔꯤꯕ꯭ꯔꯥ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯇꯝꯕꯤꯔꯛꯏ ꯃꯗꯨꯃ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ CRPFꯁꯤꯅ ꯂꯩꯔꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯈꯨꯟ ꯉꯥꯛꯅꯗꯕꯒꯤꯗꯃꯛꯇꯔ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯉꯥꯛꯅꯅꯕ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗꯨ ꯂꯥꯛꯏ ꯑꯗꯨꯅ ꯗꯣꯂꯥꯏ ꯊꯥꯕꯤꯗꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯈꯨꯟꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗ ꯂꯩꯔꯤꯁꯤꯡꯁꯦ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏ IDPꯅ ꯂꯩꯔꯤꯕꯁꯤ ꯁꯖꯤꯋꯥ ꯖꯦꯜꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒ ꯁꯑꯣꯡꯕꯨꯡꯒꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯍꯥꯡꯉꯤ ꯃꯗꯨꯗ ꯂꯩꯔꯤꯁꯦ ꯄꯨꯂꯞꯅ ꯃꯤ ꯌꯨꯝ 300ꯃꯨꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯃꯤꯁꯦ 1,000,000ꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅ ꯍꯧꯖꯤꯛꯁꯤ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗ ꯀꯅꯥ ꯁ꯭ꯀꯨꯜꯒꯤ ꯀꯥꯡꯕꯨꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯆꯪꯕꯤꯔꯣ IDP ꯀꯥꯡꯕꯨꯁꯤꯡꯁꯦ ꯐ꯭ꯔꯤꯗ ꯇꯝꯍꯟꯒꯅꯤ ꯈꯣꯠꯀꯅꯤꯅ ꯍꯥꯏꯖꯔꯒꯁꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯏꯐꯪ ꯐꯪꯗꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯔꯛꯀ ꯋꯥꯡꯅ ꯐꯪꯕ ꯑꯉꯥꯡ ꯑꯃꯅꯤꯗꯤ ꯐ꯭ꯔꯤꯗ ꯐꯪꯉꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯏꯁꯤ IDPꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯇꯥꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡ ꯌꯧꯅꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯈꯣꯏ ꯌꯨꯝ ꯁꯥꯟꯅꯅꯕ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯔꯛꯏ ꯍꯥꯏꯌꯦ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏ ꯁꯦꯡꯅ ꯍꯥꯏ ꯑꯣꯖꯥ ꯑꯗꯨꯒꯤ ꯀꯩꯅꯣ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯦ ꯁꯤꯁꯦ ꯑꯩꯅꯁꯨ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦꯕꯀꯣ ꯑꯩꯅꯁꯨ ꯍꯪꯒꯦ ꯈꯟꯕ ꯋꯥꯍꯪꯁꯨ ꯑꯗꯨꯃꯛ ꯂꯩꯖꯔꯦꯕꯀꯣ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔꯗꯒꯤ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯅꯔ MP ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯗꯦꯠ 21ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯍꯥꯏꯇꯥꯔꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗꯁꯨ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠꯁꯤꯡꯁꯦ ꯄꯨꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯌꯥꯎꯔꯤ ꯕꯠ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯧꯔꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟꯁꯦ ꯑꯗꯨꯃꯛ ꯐꯝꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯆꯍꯤ 2.5 ꯍꯦꯜꯂꯒ 3 ꯐꯥꯒꯗꯧꯔꯕꯅꯤ ꯕꯠ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ IDPꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ 2.5 3 ꯐꯥꯅꯤꯡꯆꯦꯁꯦ ꯑꯩꯈꯣꯏ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯗꯤ ꯃꯈꯣꯏ ꯈꯛꯇꯅ ꯈꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯇꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯕꯠ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯈꯠꯀꯅꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯗꯅ ꯑꯃꯨꯛꯀꯗꯤ ꯀꯌꯥꯝ ꯀꯨꯏ ꯆꯪꯒꯗꯧꯔꯤꯕ ꯃꯁꯤꯗ ꯑꯗꯨꯝ ꯆꯍꯤ 3 ꯍꯦꯟꯈ꯭ꯔꯒ 4 ꯑꯃꯨꯛ ꯐꯥꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯃꯛ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤꯁꯨ ꯑꯗꯨꯃꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯀꯣꯏꯁꯟ ꯑꯃꯈꯛꯅꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯦꯕ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯗꯤ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯁꯤ ꯊꯣꯛꯏꯕ ꯏꯍꯧꯁꯦ ꯑꯇꯩꯅ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯒ꯭ꯔꯨꯞ ꯏꯊꯅꯤꯛ ꯅꯥꯏꯔꯒ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯏꯔꯥꯏ ꯂꯥꯏꯅ ꯂꯩꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯂꯩꯊꯣꯛꯄꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯁꯦ ꯃꯁꯤ ꯍꯣꯡꯗ꯭ꯔꯤ ꯃꯈꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯈꯤꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯒꯤ ꯑꯃꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯄꯣꯠꯀꯤꯗꯤ ꯑꯗꯨꯝ ꯃꯥꯅ ꯑꯉꯝꯕ ꯂꯦꯕꯦꯜꯗ ꯍꯣꯠꯅꯕꯤꯔꯣ ꯍꯥꯏꯕ ꯄꯣꯠ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯩꯈꯣꯏ ꯇꯣꯡꯖꯜꯂꯨꯕꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯍꯨꯂꯥꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯅ ꯄꯔꯁꯣꯅꯦꯜꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯄꯤꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕꯤꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕ ꯌꯥꯕꯅ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯌꯥꯗꯕꯅ ꯀꯔꯥꯏꯅꯣ ꯈꯟꯊꯔꯒ ꯈꯤꯇꯪ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯗꯤ ꯐꯥꯎꯕꯤꯔꯝꯗꯕ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯉꯥꯡꯕꯅꯦꯅ ꯉꯥꯡꯉꯨꯔꯒ ꯑꯣꯟꯅꯗꯅ ꯆꯠꯈꯤꯗꯕ ꯂꯝꯕꯤ ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅꯕꯁꯨ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯣ ꯃꯌꯥꯝ ꯊꯝꯃꯀꯥꯟꯗ ꯃꯗꯨꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯄꯤꯈꯤꯕꯒꯤ ꯑꯗꯨꯝ ꯈꯔꯁꯨ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯔꯤꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯕ ꯃꯤꯅ ꯂꯧꯕ ꯀꯟꯁꯦꯞꯇꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯂꯧꯈꯤꯕ
tare aduna CPR ga laiba adigi amaga lai mayam singsi India gi top top political party mayam singsina PR he horpodi PR ga thamningi bai tare ade mui thamningi ro kai dagi nate sarkar se thukai ba thujingba adu ga ki mari leina bai tare ai khoi ga nungsi dina ga tobo ina ngati nate da na lai mayam singso BJP ne ga lai mayam singdo khoi lan manu da lai khoi di lai ga hayo inung sibugi pot lak nate adu ga atopa opposition ga ngun lai ga do inung sibugi pot nate khoi di rajniti ki mileage to na bo inu u yai dare adu bo khoi gi antaki oibiri ba kano sidi adu mo ting nati ane khala ka so khoi imale ba inam dam gi kan na bani na khala kanda khoi mo khoi na ngang mo da khoi thongna bijeri man ngang bi to mayam mo khoi pumna mo kini adu ngang bi ri har ga ai ngang mani ai na to bani ai bo pot to bi ga no hai dare khoi mayam oibiu mayam se ma si kana no khoi manipuri ji representative ni ma si kana no congress ki nati ma si kana ki no BJP ki nati BJP no ba har de di yar roi congress no ba har di yar roi bo pot to tok bi ga neutral oina to honing me apa mo ne do khona biu tawbiyo akhoi na ngamdaba mayam ma to kanu to gudu bani duga akhoi ne di kam to mayam di CSO spy da haiba ko odum CSO da hai CSO da kai ngamdu ne ai CSO da thik ko ma ku traum to re ba akhoi kai ngamdi kai to ngamdi akhoi di pressure to ba khakde ne ba akhoi di pressure to ba khakde ne khoi ka sung ngam ne te ba akhoi na ngam ge adu da di MLA minister le ja re kun to ya ko MLA minister le ba mugi le ba ngai ba kamu mayam sing to gudu mo thong ne ba makhoi di pasa pi dana tolo pi dana leiba ki khunai ki tawgada ni thami ka ngun tra ba aduna moi masen yan da khoi ki khunjel buguma no nim bu phau hai tare congress ki kangu su mangai re BJP kangu su mangai re moi tar ga di sauning wani aduga BJP da yam thwa yog yob kangu congress yam yaw thwa yaw kangu su akhoi ni ngang yam sauning mun hai tare ko adu man khanbi ganu akhoi di mayam ni sina pod ngamna na bu khone job ne khoi ngamni ha bi ki commitment bi su leite adu akhoi di khone je kharam kai di kidang support to jo bai tare adu people na pami ba bo se law je bani akhun law ro po tu khudum loi mai pak ni ani gadi na na manipur sana ki kera thadna leire ne da 1960 di digi ngasi bog da law po akhoi bu kari pibi re ge ne india monung bi yogje ge ne law po da sei sa di lam dam ne yog ya ro ye adi india di tongan to tajari ge ju tongan ta bu ya ro ba po tu ne ba masi gi posi le ye aduga akhoi ne yam na khoi lan si ge mari le na lan si ge horu gon gi wari ne na pu tam da hai ter ge rajniti to bu kamu sin ma jo si mu chu maram pi si mu chu maram pi maram ngang bai da re ba adu no mu jo foe ba lan si maram am khak na lan to bu na te lan si gi horu na bu gi maram mayam lai maram mayam ma hai re go su ba mo di ka na to ina hai bai ta re maru oina akhoi ne am no nga je si illegal immigrants atopa lebak tigi unauthorized oina aduga kanogi citizenship ki kanu oiba document jog na sang po mayam sang aduna akhoi sida laga makhoi hingnana bagi lambi thira kwai dare hingnana bagi lambi thira puga loina lenuna hingduna mafum juda tang le lega mafum juda khunda le tari mo kangu simda nongbai ka phoi bang ngami bise masi arai bo pot amdi nate hairi ba kangu lai bo kangu mayam singduna makhoi gi pangal thonana thona khaktan leiba nate makhoi da power pi ba thona do khoi yokhat pi bam yauri hari yokhat pi do atei kana sunate ekhoi gi mapi mapa ori ba india gi government sini haidare adini india gi government na select policy ngakani suspension of operation de leiri ba kangbu singa sina makhoi si kano to bigro khoi abrogation to bigro laktok bigro haibo hoji fagu di yoga thamini sei kun hena 2008 gi mari leina ra gabo kamane ta laktok bu yadu no haibagi wakalo ron ma thamkanda makhoi da minungsi ulkanda makoina suda thami ba kangu haidare ko moroina khoi ku thana da ba energy shanti gi na natra ba shanti phangnana ba leiri ba in terms of crore thadaraga makoina thami ba kangu singduna shanti thugairaba tanja sida adu karamba wakal amada khalaka na makoina makoi yo ibno haiba potuni aduna hojigi area se maruna sigi area ko gi nganang toiba area sigi nakna bada lal hobu group ki ani lei amana ko ki revolution army gi karongi jaga da luntil leina kem am lei amana ko ki liberation army gi gapong haibana am jaga jada makoi ani sigi eteng ne duga hairi ba sigi banada gapisang
ꯀꯧꯕ ꯑꯃꯁꯨ ꯂꯩꯌꯦ ꯃꯣꯏ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯗꯨꯅ ꯂꯩꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯥꯟꯅ ꯃꯃꯥꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯊꯣꯛꯈꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯖꯒꯥ ꯑꯗꯨ ꯖꯒꯥꯗ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯌꯦꯅ ꯗ꯭ꯔꯣꯟ ꯄꯥꯏꯌꯦꯅ ꯋꯥꯊꯣꯛ ꯑꯣꯏꯅꯗꯅ ꯍꯦꯛꯇ ꯑꯉꯛꯄ ꯃꯑꯣꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ CRPF ꯀꯩ ꯇꯧꯔꯒ ꯑꯇꯧꯕ ꯋꯥꯊꯣꯛ ꯑꯣꯏꯅꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯤ ꯈꯤꯇꯪ ꯏꯪꯊꯔꯛꯑꯦ ꯀꯥꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯒꯤ ꯄꯣꯠꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯔꯤꯑꯕ ꯍꯥꯏꯔꯤꯕ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯑꯦꯔꯤꯌꯥ ꯂꯩꯇꯥꯟ ꯇꯣꯞꯄꯒꯤ ꯖꯒꯥꯗ ꯅꯨꯡꯇꯤꯒꯤ ꯗ꯭ꯔꯣꯟ ꯄꯥꯏꯔꯤꯑꯕ ꯅꯨꯡꯗꯥꯡ ꯄꯥꯏꯔꯤꯕ ꯗ꯭ꯔꯣꯟꯁꯦ ꯀꯅꯥꯒꯤ ꯗ꯭ꯔꯣꯟꯅꯣ CRPF ꯀꯥꯡꯕꯨꯅ ꯅꯠꯇ꯭ꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜ ꯀꯥꯡꯕꯨꯅ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯀꯃꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯌꯦꯡꯖꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯀꯨꯀꯤꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯄꯣꯠ ꯍꯥꯏꯕꯗꯨꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯉꯛꯀꯥꯟꯗꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯗꯨꯗ ꯂꯩꯖꯔꯤꯕ ꯀꯥꯡꯕꯨꯅ IDP ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯀꯌꯥꯝ ꯄꯦꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯈꯨꯗꯤꯛꯁꯦ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯤ ꯀꯅꯥꯒꯨꯝꯕꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯡꯉꯨꯔꯅꯨ ꯆꯩꯔꯨꯅꯨꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯆꯩꯗꯗꯤ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯃꯣꯏꯅ ꯇꯧꯍꯟꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯍꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯍꯜꯂꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯀꯥꯟꯗ ꯑꯩꯈꯣꯏ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ IDP ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯏꯕ IDPꯁꯤ ꯃꯤ 10,000ꯃꯨꯛꯅꯤ ꯍꯥꯏꯖꯔꯦ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯆꯞ ꯆꯥꯕ 100% ꯅꯠꯇꯦ ꯍꯦꯜꯂꯒꯁꯨ ꯈꯔ ꯋꯥꯠꯂꯒꯁꯨ ꯈꯔ ꯑꯗꯨꯒ ꯃꯣꯔꯦꯔꯣꯝꯗꯒꯤ ꯂꯥꯛꯏꯁꯤ IDP ꯑꯩꯈꯣꯏꯒꯤ 5,000ꯃꯨꯛꯅꯤ ꯃꯣꯔꯦꯗ ꯑꯍꯥꯟꯕ ꯂꯥꯟꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤ ꯇꯪꯈꯥꯏ ꯑꯃ ꯁꯣꯝꯗ ꯃꯣꯔꯦꯔꯣꯝ ꯆꯦꯟꯖꯟꯈ꯭ꯔꯕꯅꯤꯀꯣ ꯁꯣꯝ ꯃꯩꯃꯥꯔꯣꯝꯗ ꯈꯔ ꯑꯃꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯩꯅꯣ ꯖꯒꯥꯗ ꯑꯗꯨ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯩꯅꯣ ꯂꯩꯇꯅ ꯑꯩꯈꯣꯏ ꯂꯥꯗ ꯑꯣꯏꯅ ꯆꯥꯈꯠꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯩꯈꯣꯏ ꯂꯝꯗꯝꯗ ꯀꯜꯂꯤꯅꯦꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯊꯝꯍꯧꯒꯗꯕ ꯄꯣꯠꯇꯣ ꯋꯥꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗ ꯂꯥꯛꯏꯁꯦ ꯃꯣꯔꯦꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯦꯅ ꯃꯗꯨꯒꯤ ꯖꯒꯥꯗꯣ ꯁꯥꯟꯇꯤ ꯐꯪꯍꯟꯕ ꯍꯥꯏꯅ ꯃꯣꯏꯗ ꯄꯤꯊꯣꯛꯈ꯭ꯔꯒ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯩꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯒ IDPꯒꯤ ꯑꯋꯥꯕꯗꯤ ꯑꯣꯏꯕ IDPꯁꯤꯡꯒꯤ ꯃꯅꯥꯏꯕ ꯀꯝꯗꯧꯕꯅꯣꯗ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯄꯥꯝꯃꯤꯒꯦ what ꯃꯩꯇꯩ want ꯃꯩꯇꯩꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯂꯨꯕ ꯑꯟꯁꯥꯔ ꯌꯥꯝ ꯂꯨꯕ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯈꯟꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯅ ꯈꯟꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯈꯛꯇꯒꯤ ꯊꯕꯛ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈꯟꯖꯦ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯥꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯋꯥꯠꯂꯦ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯞꯆꯤꯟꯁꯤꯒꯦ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯇꯣꯛꯊꯣꯛꯁꯤ ꯑꯩꯈꯣꯏ ꯇꯧꯔꯤꯕꯁꯤ ꯍꯦꯜꯂꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯟꯊꯔꯁꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯊꯧ ꯇꯥꯏ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯅꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯅ ꯂꯧꯅꯤꯡꯗ꯭ꯔꯦ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝꯅꯗꯤ ꯋꯥꯈꯜ ꯃꯈꯜ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯁ꯭ꯇ꯭ꯔꯥꯇꯦꯖꯤ ꯇꯧꯕ ꯃꯇꯝꯅꯤ ꯀꯨꯀꯤꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯀꯔꯤ ꯁ꯭ꯇ꯭ꯔꯥꯇꯦꯖꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯪꯁꯤꯟꯕ ꯆꯨꯝꯃꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ